ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯥꯂꯤꯀꯥ ꯀꯩꯁꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯛꯇꯁꯨꯗ ꯍꯦꯟꯕꯤ ꯊꯣꯏꯅꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯥꯒꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯕ ꯍꯦꯛ ꯂꯩꯇꯦ꯫ ꯃꯐꯝ ꯑꯁꯤꯗ ꯃꯌꯨꯝ ꯄꯥꯜꯂꯛꯂꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯍꯦꯛ ꯂꯥꯛꯄꯗ ꯃꯥꯅ ꯍꯦꯛꯇ ꯃꯃꯥꯡ ꯊꯥꯅ ꯐꯟ ꯆꯣꯡꯊꯣꯛꯇꯨꯅ ꯌꯥꯎꯁꯤꯜꯂꯤ꯫ ꯋꯥ ꯉꯥꯡꯕ ꯁꯛꯄꯁꯨ ꯌꯥꯝꯅ ꯍꯩ, ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯊꯧꯗꯣꯛ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯊꯣꯏꯅꯨꯕꯨ ꯍꯥꯟꯅ ꯀꯧꯔꯦ꯫ ꯑꯌꯨꯛꯅꯤ, ꯊꯣꯏꯅꯨ ꯅꯨꯔꯥ ꯑꯗꯨꯃ ꯄꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨ ꯋꯥꯏ ꯇꯩꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯂꯩꯃꯍꯜꯁꯨ ꯃꯃꯧ ꯅꯨꯄꯤꯗ ꯊꯣꯏꯅ ꯋꯥ ꯉꯥꯡꯂꯨꯕ ꯇꯧꯗꯦ꯫ ꯀꯣꯏꯉꯥꯡ ꯉꯥꯡꯅꯕꯗꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯜꯂꯤ꯫ ꯁꯛꯍꯦꯟꯕꯤꯗꯨ ꯌꯨꯝ ꯇꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ: "ꯊꯣꯏꯅꯨ, ꯑꯃꯨꯛꯇ ꯂꯥꯛꯑꯣ, ꯅꯪꯒꯤ ꯋꯥꯏ ꯇꯩꯕꯗꯨꯒ ꯊꯝꯂꯝꯈꯣ, ꯆꯠꯁꯤ ꯑꯃꯨꯛꯇ." ꯏꯆꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ?" "ꯑꯃꯨꯛ ꯇꯣꯏꯕꯅꯦ ꯂꯣꯏꯍꯧꯔꯦ꯫ ꯐꯩꯖꯥꯎꯒꯅꯦ ꯇꯔꯨꯕꯤꯒ ꯈꯠꯅꯩ ꯍꯥꯏꯗꯅ ꯁꯂꯥꯛ ꯆꯥꯅꯧꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗꯕꯁꯤꯕꯣ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯎꯪꯈꯠꯅꯔꯛꯄ ꯃꯥꯜꯂꯤ꯫ ꯑꯗꯨꯒ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯈꯠꯅꯕ, ꯐꯩꯖꯥꯎꯅ ꯇꯔꯨꯕꯤꯒꯤ ꯃꯁꯝ ꯐꯣꯏ ꯀꯥꯏꯅ ꯌꯥꯝ ꯇꯧꯍꯧꯔꯤ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯈꯥꯝꯗꯣꯛꯅꯍꯧꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯁꯨ ꯂꯩꯍꯧꯔꯤ꯫ ꯇꯔꯨꯕꯤꯗꯣ ꯀꯞꯄꯅ ꯑꯃꯨꯛ ꯇꯣꯏꯕ, ꯐꯩꯖꯥꯎꯅ ꯇꯔꯨꯕꯤꯕꯨ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯣꯏꯅ ꯀꯟꯅ ꯍꯥꯏꯔꯤꯕ꯫ ꯑꯗꯨꯗ ꯇꯔꯨꯕꯤꯅ ꯃꯥꯕꯨ ꯍꯥꯠꯂꯕꯁꯨ ꯃꯄꯥꯝꯗꯗꯤ ꯆꯠꯂꯣꯏꯌꯦꯅ ꯀꯟꯅ ꯍꯥꯏꯔꯤꯕ꯫ ꯑꯗꯨꯒꯤ ꯀꯟꯅ ꯋꯥꯐꯪꯅꯍꯧꯔꯤ꯫ ꯑꯃꯨꯛꯇ ꯂꯥꯛꯑꯣ, ꯆꯠꯁꯤ, ꯃꯈꯣꯏꯅꯤꯒꯤ ꯋꯥꯁꯦ ꯂꯩꯈꯥꯏ ꯑꯃꯇ ꯇꯥꯔꯨꯁꯦꯕ." ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯂꯤꯕ ꯑꯁꯤ ꯂꯩꯃꯍꯜꯁꯨ ꯇꯥꯏ꯫ ꯊꯣꯏꯅꯨꯅ: "ꯀꯔꯤꯒꯤꯅꯤ ꯍꯥꯏꯒꯦ ꯃꯈꯣꯏꯕꯣ? ꯃꯆꯥ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ, ꯍꯧꯖꯤꯛꯄꯨ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯀꯥꯏꯅ ꯅꯨꯄꯥ ꯑꯣꯏꯕ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ." "ꯍꯣ, ꯑꯗꯨꯅꯤ, ꯅꯨꯄꯤ ꯈꯨꯟꯅꯥꯏꯕꯨ ꯁꯤꯡꯅꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯕ ꯆꯨꯝꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯦ ꯅꯨꯄꯥ ꯑꯣꯏꯕ ꯃꯈꯣꯏꯗ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃ ꯈꯪꯍꯟꯁꯤ꯫ ꯂꯥꯛꯑꯣꯕ." "ꯏꯆꯦ, ꯑꯩꯁꯦ ꯋꯥꯏꯁꯨ ꯇꯩꯔꯝꯕ, ꯁꯤ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯗꯤ ꯑꯁꯣꯝꯗꯅ ꯃꯩ ꯍꯧꯍꯧꯔꯦ꯫ ꯀꯔꯤꯅꯣ, ꯅꯪꯒꯤ ꯋꯥꯏ ꯑꯗꯨꯒ ꯀꯣꯟꯅ ꯇꯩꯔꯣ ꯌꯥꯔꯦ꯫ ꯑꯩꯁꯨꯅꯦ ꯌꯨꯝꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯝꯕ ꯖꯥꯠ ꯅꯠꯇꯦ, ꯈꯠꯅꯔꯦ ꯍꯥꯏꯕꯗꯨꯗ ꯐꯨꯛ ꯍꯦꯛꯇ ꯍꯧꯒꯠꯂꯒ ꯆꯦꯜꯂꯤꯅꯤ꯫ ꯂꯥꯛꯑꯣꯏ ꯃꯤ, ꯌꯥꯔꯦꯕ." ꯊꯣꯏꯅꯨ ꯍꯣꯏꯗ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯁꯠ ꯍꯥꯝꯗꯣꯛꯇꯨꯅ, "ꯏꯆꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯃꯍꯜꯅ ꯍꯥꯏꯖꯩ: "ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯧꯅꯤ ꯍꯥꯏꯒꯦ? ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯊꯣꯛ ꯍꯦꯛ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯕꯗꯨꯗ ꯌꯥꯎꯔꯨꯅꯤꯗꯅ ꯆꯠꯂꯤꯕꯅꯤꯅꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯑꯣꯟꯊꯣꯛꯄ ꯌꯨꯝꯕꯥꯜ ꯍꯥꯏꯕꯗꯣ ꯍꯦꯛ ꯑꯣꯏꯗ꯫ ꯑꯁꯨꯛ ꯌꯥꯝꯅ ꯌꯨꯝꯕꯥꯜꯂꯣꯟ ꯈꯪꯗꯕ ꯃꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯑꯩꯅꯅꯦ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯇꯜꯂꯤꯗꯅ ꯉꯥꯡꯗꯅ ꯁꯨꯝ ꯂꯩꯕꯁꯤꯗ ꯁꯨꯝ ꯍꯧꯔꯤꯕ ꯑꯃ ꯋꯥꯏ ꯇꯩꯔꯤꯕꯁꯤꯐꯥꯎ ꯍꯦꯛ ꯂꯣꯏꯁꯤꯜꯂꯝꯗꯦꯗ." ꯃꯥꯅ ꯑꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯃꯃꯧ ꯅꯨꯄꯤꯅ ꯋꯥꯏ ꯇꯩꯔꯝꯕ ꯂꯣꯏꯁꯤꯜꯂꯝꯗꯕꯗꯨ ꯃꯥꯅ ꯑꯃꯨꯛ ꯇꯩꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯁꯛꯍꯦꯟꯕꯤꯅ: "ꯐꯩꯖꯥꯎ, ꯀꯔꯤꯅꯣ ꯅꯪꯅ ꯑꯗꯨꯝ ꯃꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯅꯪꯅ ꯈꯟꯕꯒꯦ? ꯅꯆꯥ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯀꯥꯏꯅ ꯅꯪ ꯋꯥꯔꯛꯄꯤꯅꯕ ꯂꯩꯀꯣ? ꯋꯥꯐꯝꯁꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯅꯤ, ꯃꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯌꯥꯎꯁꯤꯟꯕꯤꯔꯛꯀꯅꯨ." ꯃꯁꯤꯗ ꯊꯣꯏꯅꯨꯅ ꯐꯟ ꯆꯣꯡꯁꯤꯟꯗꯨꯅ: "ꯍꯣ, ꯅꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤꯁꯦ ꯍꯧꯖꯤꯛꯇꯤꯅꯦ ꯂꯩꯀꯥꯏꯗ ꯊꯣꯛꯂꯦ, ꯋꯥ ꯂꯥꯎꯔꯦ꯫ ꯑꯃꯔꯣꯝꯗ ꯅꯪꯒꯤꯁꯦ ꯅꯨꯄꯤꯕꯨ ꯑꯣꯠꯄꯅꯤ꯫ ꯅꯨꯄꯤꯕꯨ ꯑꯣꯠꯄ ꯍꯥꯏꯕꯁꯦ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯐꯨꯕꯅꯤ, ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯋꯥꯔꯛꯄꯅꯤ, ꯃꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯨꯛ ꯌꯥꯎꯔꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯀꯔꯤꯒꯤ ꯇꯥꯗꯅꯤ ꯇꯥꯗ? ꯃꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯏꯅꯝꯃꯁꯤꯕꯨ ꯇꯥꯗꯅ ꯍꯦꯛꯇ ꯁꯥ ꯁꯟꯗꯧꯅ ꯐꯨꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯣꯏꯅ ꯇꯥꯜꯂꯤꯕ? ꯃꯗꯨ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯇꯥꯗꯅ ꯏꯅꯝꯃꯁꯤꯕꯨ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯣꯏꯅ ꯇꯥꯟꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯏꯅꯝꯃꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤ." ꯑꯁꯨꯝꯅ ꯊꯣꯏꯅꯨꯅ ꯊꯧꯅꯥ ꯐꯅ ꯍꯥꯏ꯫ ꯇꯔꯨꯕꯤꯗ ꯌꯦꯡꯗꯨꯅ: "ꯏꯅꯝꯃ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯇꯥꯗꯅ ꯍꯦꯛꯇ ꯄꯪꯍꯥꯏ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯑꯩꯈꯣꯏ ꯂꯩꯔꯤ, ꯂꯩꯀꯥꯏ ꯂꯩꯔꯤ." "ꯀꯩꯗꯧꯒꯦ ꯏꯅꯝꯃ? ꯏꯅꯝꯃꯅ ꯀꯩꯗꯧꯕꯒꯤ ꯏꯄꯥꯝꯗ ꯆꯠꯀꯅꯤ? ꯁꯤꯗ ꯁꯨꯝ ꯂꯩꯌꯨ." ꯇꯔꯨꯕꯤꯅ ꯀꯞꯂꯤ: "ꯂꯩꯒꯅꯤ, ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯥꯠꯂꯕꯁꯨ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯅꯤ." "ꯍꯣ, ꯑꯗꯨꯅꯤ, ꯅꯨꯄꯤ ꯊꯧꯅꯥ ꯎꯠꯂꯣ, ꯑꯈꯥꯡ ꯀꯜꯂꯣ ꯏꯅꯝꯃ." ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌా ꯑꯃ ꯁꯥꯟꯅꯩ꯫ ꯊꯣꯏꯅꯨꯅ ꯍꯦꯛꯇ ꯋꯥꯌꯦꯜꯂꯗꯨꯅ ꯇꯔꯨꯕꯤꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯊꯣꯛꯂꯛꯏ꯫ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏ: "ꯇꯣ, ꯅꯪ ꯍꯦꯛ ꯌꯥꯎꯔꯒꯅ ꯋꯥꯐꯝ ꯑꯁꯤ ꯂꯩꯈꯥꯏ ꯑꯃ ꯇꯥꯏꯌꯦꯕ꯫ ꯁꯤꯃꯉꯥꯏ ꯀꯩꯅꯣ, ꯅꯪ ꯌꯥꯎꯔꯒꯅ ꯋꯥ ꯊꯣꯛꯏ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯐꯩꯖꯥꯎꯁꯦ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯣꯏꯅ ꯍꯦꯛꯇ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤꯕꯅꯤ ꯃꯤ." "ꯏꯆꯦ, ꯑꯗꯨꯕꯨꯗꯤ ꯑꯩ ꯍꯥꯏꯔꯦꯗꯅ,
ꯑꯩꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯁꯨ ꯌꯥꯎꯁꯪ ꯊꯥꯕꯜ ꯁꯤꯟꯕꯗ ꯑꯩꯅ ꯍꯦꯛꯇ ꯃꯀꯣꯛ ꯆꯤꯡꯏ ꯂꯤꯀꯣꯜꯃꯛꯇ ꯁꯥꯟꯅꯔꯁꯨ ꯑꯩꯅ ꯂꯣꯏꯅ ꯁꯤꯟꯗꯣꯏꯅꯤ ꯑꯩ ꯍꯦꯛ ꯌꯥꯎꯗꯕꯗ ꯐꯤꯕꯝ ꯑꯃ ꯇꯥꯔꯣꯏꯗꯧꯔꯤꯕ ꯍꯣ ꯐꯩꯌꯦ ꯅꯪ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯖꯕ ꯀꯥꯏꯁꯦ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯄꯣꯠꯅꯤ ꯑꯁꯨꯝꯅ ꯅꯪꯅ ꯋꯥꯌꯦꯟꯕꯤꯗꯨꯅ ꯋꯥꯈꯜ ꯇꯥꯅ ꯂꯩꯅꯈꯤꯕ ꯏꯃꯨꯡ ꯀꯌꯥ ꯌꯥꯎꯔꯕꯅꯤ ꯍꯣꯏ ꯏꯆꯦ ꯑꯗꯨꯕꯨꯅꯦ ꯃꯤ ꯈꯔ ꯂꯩꯔꯤꯌꯦ ꯑꯩꯅ ꯑꯁꯨꯝꯅ ꯃꯤꯌꯥꯝꯒꯤ ꯐꯅꯕ ꯇꯧꯕꯁꯤꯗ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯌꯦꯛꯅꯕꯒꯨꯝꯅ ꯈꯟꯕ ꯑꯣ ꯃꯋꯥ ꯂꯧꯔꯨꯅꯨ ꯃꯈꯣꯏꯅ ꯅꯪꯒꯤ ꯃꯇꯧ ꯇꯝꯕꯈꯛ ꯉꯝꯒꯗꯕ ꯅꯠꯇꯦ ꯐꯔꯦ ꯏꯆꯦ ꯏꯆꯦꯁꯨ ꯂꯩꯍꯧꯔꯣ ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯂꯒꯦ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯝꯗ꯭ꯔꯤꯕꯅꯤ ꯑꯩ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ ꯃꯥꯡꯒꯣꯜ ꯑꯗꯨꯃꯗꯤ ꯃꯅꯦꯝꯅ ꯋꯥꯏ ꯇꯩꯕ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯅꯦꯝꯅ ꯆꯥꯛꯁꯨ ꯊꯣꯡꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯔꯝꯕꯗꯨꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯗꯨꯅ ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯆꯥꯛꯁꯤ ꯈꯔ ꯊꯣꯡꯗꯣꯛꯄꯤꯔꯝꯕ ꯌꯥꯗ꯭ꯔꯣ ꯑꯩꯁꯤ ꯊꯕꯛ ꯆꯠꯊꯣꯛꯈꯤ ꯍꯥꯏꯕꯁꯨ ꯈꯪꯍꯧꯔꯤꯕꯅꯤ ꯈꯔ ꯊꯣꯡꯗꯣꯛꯄꯤꯔꯝꯕ ꯏꯃꯥꯕꯨ ꯁꯤꯔꯗ꯭ꯔꯕ ꯍꯩ ꯑꯩ ꯊꯕꯛ ꯇꯧꯔꯤꯅꯦ ꯏꯃꯥꯒꯤ ꯍꯋꯥꯏ ꯊꯥꯕꯗꯣ ꯍꯣꯔꯦꯟ ꯀꯣꯟꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯅꯤ ꯆꯥꯛ ꯍꯥꯏꯕꯁꯤꯅ ꯃꯔꯨ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯏꯕꯦꯝꯃ ꯆꯥꯛ ꯍꯥꯏꯕꯁꯤꯅ ꯃꯔꯨꯅꯤ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯈꯪꯗꯤ ꯈꯪꯂꯤꯕ ꯑꯣꯏꯔꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯕꯁꯤ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯪꯅ ꯆꯠꯈ꯭ꯔꯤꯕꯗꯤ ꯍꯣ ꯊꯕꯛꯅꯤ ꯊꯕꯛ ꯆꯠꯂꯨꯔꯤꯕ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯔꯒ ꯅꯪꯅ ꯊꯑꯣꯏꯅꯃꯛꯀꯤ ꯅꯊꯧ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯆꯠꯂꯤꯕꯅꯦꯕ ꯆꯠꯂꯤꯕꯅꯤ ꯀꯩꯅꯣ ꯇꯧꯗꯕ ꯌꯥꯗꯕ ꯌꯦꯡꯉꯣ ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯧꯗꯣꯛ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯩ ꯌꯥꯎꯗꯕ ꯌꯥꯗꯦ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯂꯕꯁꯨ ꯑꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯦ ꯅꯃꯧ ꯑꯁꯦ ꯑꯆꯝꯕ ꯃꯤ ꯅꯠꯇꯦꯅꯦ ꯁꯤꯁꯨ ꯏꯃꯥꯅ ꯈꯔ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯏꯃꯧꯗꯤ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯕꯤꯅꯤꯗꯣ ꯃꯤꯌꯥꯝꯒꯤ ꯌꯥꯝꯅ ꯈꯟꯕꯤꯅꯤꯗꯣ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯏꯃꯧ ꯏꯕꯦꯝꯃ ꯅꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯤꯒꯤ ꯊꯕꯛ ꯑꯣꯏꯕꯁꯨ ꯌꯥꯔꯣꯏꯗꯕꯗꯨꯗ ꯊꯑꯣꯏꯅ ꯆꯠꯇꯨꯅ ꯌꯥꯎꯔꯤꯕ ꯅꯍꯥꯛ ꯑꯁꯤꯕꯨ ꯅꯊꯧ ꯂꯩꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯒꯗꯔꯅꯦ ꯍꯦꯔꯥ ꯏꯃꯥ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯈꯛ ꯍꯥꯏꯔꯛꯀꯅꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯈꯣꯡꯒꯨꯜ ꯇꯥꯎꯀꯣ ꯏꯃꯧ ꯏꯕꯦꯝꯃ ꯅꯪ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯏꯃꯥꯅ ꯈꯜꯂꯤ ꯃꯤꯅꯁꯨꯅꯦ ꯅꯪꯕꯨ ꯐꯠꯇꯅ ꯀꯔꯤꯅꯣ ꯍꯥꯏꯅꯔꯝꯒꯅꯤ ꯃꯗꯨ ꯅꯪ ꯈꯜꯂꯨꯀꯣ ꯏꯃꯥꯒꯤ ꯋꯥꯗꯣ ꯇꯥꯕ ꯑꯃ ꯌꯥꯗ꯭ꯔꯦꯗ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯇꯧꯊꯣꯔꯛꯄ ꯃꯑꯣꯡ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯁꯤꯡꯊꯥꯅꯕꯤꯔꯤꯕ ꯅꯨꯡꯁꯤꯕꯤꯔꯤꯕꯁꯤꯗꯤ ꯏꯃꯥꯅ ꯀꯔꯤꯁꯨ ꯈꯪꯗꯦꯅꯦ ꯍꯥ ꯍꯦ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯅꯪ ꯅꯊꯧ ꯑꯣꯏꯅ ꯇꯧꯔꯨꯁꯣ ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ ꯏꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯂꯤꯕꯗꯨꯗꯅꯦ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯃꯨꯟꯅ ꯈꯪꯉꯤ ꯃꯤ ꯑꯃꯒꯤ ꯃꯥꯏꯊꯣꯡ ꯈꯛꯇ ꯎꯕꯗ ꯃꯍꯥꯛꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯕꯤ ꯊꯣꯏꯅꯨ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯀꯥꯏꯗꯤ ꯌꯥꯝꯅ ꯌꯦꯡꯁꯤꯟꯅꯔꯣꯏꯁꯤ ꯏꯃꯥ ꯍꯥꯏꯔꯝꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯃꯁꯥꯗ ꯈꯔ ꯁꯥꯎꯅꯤꯡꯕꯗꯤ ꯃꯍꯥꯛ ꯐꯥꯎꯏ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯑꯆꯨꯝꯕꯅꯤ ꯑꯐꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯃꯔꯣꯝꯗ ꯃꯍꯥꯛ ꯆꯍꯤ ꯅꯧꯔꯤ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯌꯥꯎꯗ꯭ꯔꯤ ꯆꯠꯅꯤꯡꯕ ꯆꯠ ꯑꯃꯒꯤꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯍꯦꯛꯇ ꯑꯃꯨꯛ ꯌꯥꯎꯁꯤꯟ ꯃꯅꯤꯡ ꯇꯧꯅ ꯂꯩꯔꯤ ꯃꯥꯒꯤ ꯃꯐꯝꯗ ꯃꯤ ꯑꯃꯠꯇꯅ ꯋꯥ ꯉꯥꯡꯂꯛꯄ ꯌꯥꯗꯦ ꯃꯥꯅ ꯍꯦꯛꯇ ꯑꯣꯟꯁꯤꯜꯂꯤ ꯃꯥꯅ ꯍꯦꯟꯅ ꯋꯥ ꯉꯥꯡꯂꯒ ꯅꯨꯡꯉꯥꯏꯖꯩ ꯃꯥꯅ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯍꯥꯏꯕꯗꯨ ꯍꯦꯛ ꯑꯣꯏꯅꯤꯡꯏ ꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯃꯌꯥꯝꯅ ꯃꯇꯨꯡ ꯏꯜꯂꯒ ꯆꯠꯄ ꯑꯁꯤꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯩ ꯌꯨꯝꯗꯨꯗ ꯁꯥꯈꯤ ꯇꯣꯝꯕꯤ ꯂꯥꯛꯏ ꯁꯥꯈꯤ ꯇꯣꯝꯕꯤꯅ ꯊꯣꯏꯅꯨꯕꯨ ꯌꯦꯡꯗꯨꯅ ꯊꯣꯏꯅꯨ ꯏꯆꯦꯁꯦ ꯅꯪꯒ ꯋꯥ ꯑꯃ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯂꯥꯛꯏꯅꯤ ꯀꯩ ꯋꯥꯅꯣ ꯏꯆꯦ ꯐꯛꯁꯤꯗ ꯑꯣꯏꯅ ꯐꯝꯃꯨꯁꯦ ꯑꯗꯨꯒ ꯍꯥꯏ ꯐꯝꯊꯗꯨꯅ ꯁꯨꯝꯗꯧꯕꯅꯤꯅꯦ ꯅꯪꯕꯨ ꯍꯟꯗꯛꯁꯦ ꯏꯆꯦꯅ ꯐꯅꯦꯛ ꯃꯔꯨꯞ ꯑꯃꯇꯪ ꯍꯧꯒꯦ ꯍꯥꯏꯅ ꯈꯟꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ ꯀꯩꯅꯣ ꯌꯥꯏꯅ ꯑꯗꯨꯝ ꯍꯧꯅ ꯑꯗꯨꯗꯅꯦ ꯑꯩꯅ ꯁꯤꯜꯂꯒ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯣ ꯍꯦꯛ ꯉꯝꯂꯣꯏꯗꯕ ꯈꯟꯕꯗꯤ ꯈꯟꯕ ꯑꯗꯨꯝ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯉꯥꯡꯕ ꯁꯛꯄꯁꯨ ꯌꯥꯝꯅ ꯍꯩꯕ ꯑꯃ ꯃꯊꯧ ꯇꯥꯏꯗꯣ ꯑꯗꯨꯕꯨꯗꯤ ꯏꯆꯦ ꯃꯤ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦꯗ ꯇꯨꯡ ꯃꯥꯡ ꯌꯥꯝꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯃꯤ ꯉꯝꯕꯁꯨ ꯃꯊꯧ ꯇꯥꯏꯀꯣ ꯏꯆꯝ ꯆꯝꯕ ꯃꯤꯅꯒ ꯑꯗꯨꯒꯨꯝꯅꯒ ꯇꯧꯔꯨꯕ ꯌꯥꯕ ꯍꯧꯅꯗꯦ ꯍꯌꯦꯡ ꯃꯤꯅ ꯃꯇꯝ ꯆꯥꯅ ꯃꯔꯨꯞꯀꯤ ꯁꯦꯜ ꯑꯗꯣ ꯄꯤꯔꯛꯇꯕ ꯍꯨꯜꯂꯛꯇꯕ ꯃꯇꯝꯗ ꯀꯣꯛꯆꯥꯎꯕꯤ ꯍꯦꯛꯇ ꯀꯥꯗꯣꯏꯅꯤ ꯆꯨꯝꯃꯤ ꯏꯆꯦ ꯑꯗꯣ ꯊꯣꯏꯅꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯃꯥꯟꯅꯔꯒ ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯅꯪꯕꯨ ꯀꯔꯤ ꯈꯟꯕꯒꯦ ꯍꯩꯃ ꯑꯩꯁꯨ ꯌꯥꯎ ꯍꯥꯏꯔꯣ ꯏꯆꯦ ꯅꯪꯒꯤ ꯁꯔꯨꯛ ꯑꯃ ꯌꯥꯎꯔꯣ ꯑꯗꯨꯒ ꯄꯨꯟꯅ ꯍꯦꯛꯇ ꯇꯧꯔꯁꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯣ ꯇꯪꯈꯥꯏ ꯑꯩꯈꯣꯏꯅ ꯌꯦꯟꯅꯁꯤ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯐꯅꯦꯛꯅ ꯑꯃꯨꯛ ꯀꯩꯗꯧꯗꯣꯏꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯁꯦꯠꯄ ꯉꯝꯗꯗꯅ ꯎꯄꯨꯗ ꯀꯣꯛꯊꯣꯡ ꯑꯃ ꯂꯩꯔꯦ ꯐꯅꯦꯛꯄꯨ ꯀꯩꯅꯣ ꯌꯣꯟꯊꯣꯛꯂꯕꯁꯨ ꯌꯥꯕ ꯄꯣꯠꯅꯤ ꯈꯪꯗꯦ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯄꯨꯟꯅ ꯃꯤ 30 ꯇꯧꯒꯦ ꯇꯧꯕꯅꯤ 25ꯗꯤ ꯂꯩꯔꯕꯅꯤ ꯅꯪꯒꯤ ꯁꯔꯨꯛ ꯑꯃꯒ 13ꯗꯤ ꯁꯨꯔꯦ ꯋꯥꯠꯂꯤꯕꯁꯤ ꯃꯤ 4ꯇ ꯉꯥꯏꯔꯦ
ꯍꯣ ꯐꯔꯦꯁꯦ ꯑꯩ ꯁꯔꯨꯛ ꯑꯅꯤ ꯌꯥꯎꯔꯒꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯤ ꯑꯍꯨꯝꯇ ꯉꯥꯏꯔꯦ ꯃꯤ ꯑꯍꯨꯝꯗꯨꯅ ꯑꯩꯅ ꯍꯦꯛ ꯄꯨꯊꯣꯔꯛꯂꯒꯦ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯅ ꯑꯗꯨꯗꯤ ꯐꯔꯦꯁꯦ ꯐꯖꯅ ꯁꯤꯟꯅꯕ ꯇꯧꯔꯁꯤ ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯁꯦꯜ ꯊꯨꯝ ꯌꯦꯟꯅꯔꯝꯗꯥꯏ ꯃꯇꯥꯡꯗ ಮಿನಂ ಥನಂಬ ಕೈದಿ ತೌನಗುಂಸಿಕೋ ತೌರೋಯ್ ಕೈನೋ ಐಬೋ ಅದುಗುಂಬ ಮೀಗಿ ಮꯑꯣꯡದ ಅದುಗುಂನ ತೌಬದೋ ಐದಿ ಯಾಮ್ನ ಹೈನಜದೆ ಐನಿ ಹೆನ ತಂಜೈ ಥಬಕ್ ತೌರಬದಿ ಪುಕ್ಸೆಲ್ ತಿಂಗ್ನ ಸೇಂಗ್ನ ತೌಬದುನೆ ಪಾಮ್ಜಬ ನಂಗ್ನಸು ಯಾರಬನಿನ ಐ ಪಾವ್ಸೆ ಮಥಂಗ್ ಮಥಂಗ್ ಹೈಖ್ರಗೆ ಹೌನಬ ತೌರಸಿಕೋ ಹೋಯ್ಸಿ ಮೀ ಅಮನ ಹೈರಕ್ಪ ವಾದ ಹೋಯ್ ಹೈಬಸಿತನಿ ಮಹಾಕ್ನ ಖುಮ್ಲಿಬಸಿ ಹೋಯಾ ಯಾಮ್ನ ಫಬ ನುಪಿ ಹೈಬದು ಓಯ್ ಮರುಪ್ ಅದಿಗಿನಿ ಹೈದುನ ಖಾವಾಂಗ್ ಕೊಯ್ಸೆನ್ ಹೆಕ್ಸಿಯಲಿ ಅದುಮ್ನ ತೌಬದುನ ಯುಮ್ಗಿ ಥಬಕ್ತಿ ಅಮತ್ತೆ ಹೆಕ್ ತೌದ್ರಿ ಲೈ ಮಹಲ್ ಮಹಾಕ್ತಿ ಸೌನಿಂಗ್ಬನ ಲೋಯ್ರಿ ಸೌನಿಂಗ್ನ ಥಬಕ್ ಅಯಾಂಬ ಮಹಾಕ್ನ ಲೋಯ್ನ ತೌದುನ ಲೈರಿ ನೋಂಮಸುನಿ ಥೊಯ್ನು ಮಫಿ ಖರ ನಾನ ಸೇತುನ ಥೋಕ್ಲೈ ಅದುಗ ಮನೆಂಬು ಯೆಂಗ್ದುನ ಹೈರಮ್ಮಿ ಇಮಾ ನರಾಂಗ್ ನುಮಿದಾಂಗ್ ನಮ್ಸಿಲ್ಲಂಬ ಕೊಲಿಕ್ ಅಮಾಂಗುದುಸು ಅಮತ್ತ ಫೆಂಗ್ನಮ್ದ್ರಿ ಇಮಾನ ಮುಕ್ತ ಮದುಬು ಫೆಂಗ್ದೋಕ್ಪಿಯು ಅದುಗ ಅಯುಕಿ ಚಾಕ್ ಅಸಿಮಸು ಇಮಾನ ಖರ ಥೋಂಬಿರಮು ಐದಿ ಥಬಕ್ ಚಟ್ಲಿನಿ ಹೊರೆನ್ ಹಲಕ್ಪದ ನುಮಿತ್ ಯುಂಗ್ಲನಿ ಹೈ ಅಯುಕ್ nganta ಕದಾಯ್ದ ಕರಿ ಥಬಕ್ನೋನೆ ಹೋ ಸೆಲ್ ಖರ ಖೋಮ್ಲುಗೆ ಮಿಂಗೊಂದ ಐನ ಸೆಲ್ ಖರ ಸಾಂದೋಕ್ಪ ಲೈ ಮಸಾನ ಖಂಗ್ನಸು ಪಿರಕ್ತಬ ಅದುಗಿ ಐ ನೋಯ್ನ ಹೆಕ್ತೆ ಸಲ್ಲಗ ಖೋಮ್ಲಗೆ ತೌಬನಿ ನಂಗಿ ಥಬಕ್ತೋ ಹೊರೆಲ ಕೈನು ಸಲ್ ಹೌಸಿಕ್ನೆ ಯಾಮ್ನ ngали nang si yum amagi mauninya mau ma oibagi sajat lisat ado kharasu chatluko nang e kaino iman aingon haibiri basiba is ai se thabak amata tawjaba mauni siraba tawbu tawribrane nangbo ha mau moibagi kari thabak pu tawge ba ima adu yong naingon yengsilaga wangang ber kanuda ai sum sauninge hai hari bu wasya kadai de kari lege na khalu nasiladu khumna ba hanu hotnagan aina wa ngang batali haidana ngang na tumina sum leibasida nang naning tawrene ho isuliam na leithokpadi nattedana thabak chatke haina tawbani as ma yamna sanaroi dawrida ai satke hairabasu nangi thabak nangi na thawado tawba loiraga satlu haibani ne ho ima gi kok adubu karino yungi thabai khang asibu mau khaktana tawgani haiba leibro ima su yum asigi mini hedokna tawba ya ho aisu tawjaiye ꯂꯦꯝꯅꯒ ꯂꯩꯊꯣꯛꯆꯗꯦ ꯑꯗꯨꯒ ꯅꯪꯒꯤ ꯅꯑꯣꯡꯗꯨꯗ ꯍꯥꯏꯕꯅꯤ ꯌꯥꯝꯅ ꯍꯦꯟꯃꯜꯂꯕ ꯑꯁ ꯇꯥꯅꯤꯡꯗꯕꯅ ꯑꯩꯗꯤ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯁꯦ ꯗꯥꯎꯒ ꯑꯝꯇ ꯌꯥꯔꯣꯏ ꯍꯥꯏ ꯉꯥꯡꯂꯅꯨ ꯅꯪꯅ ꯑꯍꯤꯡ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯑꯃꯥꯡꯕ ꯀꯣꯜ ꯑꯗꯣ ꯁꯠ ꯐꯦꯡꯗꯣꯛꯎꯁꯨ ꯑꯗꯨꯒ ꯆꯥꯛ ꯑꯗꯨꯁꯨ ꯊꯣꯡꯂꯝꯃꯨ ꯑꯩꯉꯣꯟꯗꯒ ꯑꯝꯇ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩ ꯉꯝꯗꯦ ꯉꯁꯥꯏ ꯑꯌꯨꯛ ꯍꯧꯒꯠꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯄꯣꯊꯥꯗ꯭ꯔꯤꯕꯅꯤ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯊꯕꯛꯁꯤ ꯆꯠꯇꯕ ꯌꯥꯗꯦ ꯑꯩ ꯆꯠꯂꯅꯤ ꯏꯃꯥꯅ ꯊꯣꯛꯄ ꯇꯧꯍꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯐꯠ ꯍꯦꯛꯇ ꯆꯠꯈꯤꯔꯝꯃꯤ ꯂꯩ ꯃꯍꯜ ꯃꯥꯅꯒ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯃꯃꯧ ꯅꯨꯄꯤꯅ ꯇꯥꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯀꯝꯗꯧꯅꯤ ꯃꯁꯤꯗꯤ ꯌꯥꯝꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯗꯧꯔꯤꯗ ꯐꯩ ꯏꯕꯨꯡꯉꯣꯗ ꯍꯥꯏꯔꯒ ꯃꯥꯕꯨꯅꯦ ꯑꯃꯨꯛꯇ ꯐꯖꯅ ꯋꯥꯔꯛꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯅꯣꯡꯃ ꯑꯃꯁꯨ ꯊꯣꯏꯅꯨ ꯃꯄꯥꯝꯗ ꯆꯠꯇꯨꯅ ꯑꯍꯤꯡ ꯂꯦꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯂꯩ ꯃꯍꯜꯅ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯅꯨꯃꯤꯠ ꯊꯕꯥꯟ ꯐꯠꯇꯦ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯅꯨꯅ ꯍꯦꯛ ꯉꯝꯗꯨꯅ ꯆꯠꯈꯤꯕꯅꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯂꯩ ꯃꯍꯜꯅ ꯃꯆꯥꯅꯨꯄꯥ ꯆꯥꯎꯊꯣꯏꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯣꯟꯆꯠ ꯀꯔꯤꯁꯨ ꯆꯠꯇꯦꯅꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯅꯦ ꯏꯃꯥꯅ ꯋꯥ ꯉꯥꯡꯕꯁꯨ ꯃꯥꯅ ꯊꯣꯛꯄ ꯍꯦꯛꯇ ꯃꯈꯨꯝꯃꯤ ꯏꯃꯥꯅꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯀꯣ ꯅꯪꯅ ꯑꯃꯨꯛꯇ ꯃꯥꯕꯨ ꯈꯔ ꯉꯥꯡꯁꯩꯌꯨ ꯇꯨ ꯉꯁꯤꯁꯨ ꯃꯄꯥꯝꯗ ꯆꯠꯇꯨꯅ ꯂꯩꯈ꯭ꯔꯤꯕꯁꯤꯅꯤ ꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯅꯨꯃꯤꯠ ꯊꯕꯥꯟ ꯐꯠꯇꯦ ꯆꯠꯈꯤꯅꯣ ꯍꯥꯏꯅ ꯏꯃꯥꯅ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯤ ꯇꯥꯕꯤꯕ ꯖꯥꯠ ꯅꯠꯇꯦꯗ ꯏꯃꯥ ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯇꯥꯖꯔꯛꯀꯅꯤꯗ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨꯅꯗꯤ ꯈꯛ ꯌꯥꯔꯣꯏꯅꯦ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯋꯥꯈꯜ ꯍꯦꯛꯇ ꯇꯥꯔꯛꯀꯗꯕ ꯃꯤ ꯅꯠꯇꯦ ꯑꯃꯨꯛ ꯇꯣꯏꯕ ꯌꯦꯡꯉꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯍꯦꯛ ꯊꯣꯛꯄ ꯌꯥꯗꯦ ꯃꯥꯅ ꯍꯦꯛꯇ ꯃꯥꯡꯖꯤꯜ ꯊꯥꯔꯒ ꯆꯦꯟꯈꯤꯅꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯅ ꯂꯣꯏꯅ ꯍꯨꯟꯗꯣꯛꯂꯝꯗꯣꯏꯕ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯏꯃꯥꯁꯨꯅꯦ ꯏꯃꯥꯅ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯧꯖꯕꯅꯤ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤꯒꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯃꯥꯒꯤ ꯁꯖꯠ ꯂꯤꯆꯠꯁꯦ ꯏꯃꯥꯗꯤ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦꯀꯣ ꯏꯃꯥꯗꯤ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯐꯔꯦ ꯑꯩꯁꯨ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯔꯒꯦ ꯈꯔꯁꯨ ꯐꯨ ꯅꯨꯄꯤꯕꯨꯅꯦ ꯃꯅꯤꯡ ꯇꯝꯍꯟꯕꯗꯤ ꯌꯥꯝꯅ ꯐꯠꯇꯦꯀꯣ ꯅꯪ ꯃꯁꯤ ꯈꯪꯉꯨ ꯌꯨꯝꯕꯥꯂꯣꯟ ꯈꯪꯗꯕꯤ ꯃꯧ ꯑꯁꯤꯅ ꯏꯃꯨꯡ ꯑꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯍꯟꯕꯗꯤ ꯏꯃꯥꯗꯤ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯕꯩꯃ ꯆꯥꯛꯇꯣ ꯑꯝꯇ ꯏꯃꯥꯅ ꯂꯣꯏꯁꯤꯜꯂꯨ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯍꯣꯏ
ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯣꯏꯅꯨꯗꯨ ꯅꯨꯄꯤ ꯑꯃꯒ ꯃꯌꯨꯝꯗ ꯂꯥꯛꯏ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯏꯆꯦ ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯔꯝꯃꯨ ꯑꯩ ꯀꯩꯁꯨ ꯀꯨꯏꯔꯣꯏꯌꯦ ꯐꯤꯔꯣꯜꯁꯦ ꯑꯃꯨꯛꯇ ꯐꯠ ꯍꯣꯡꯂꯛꯈꯤꯒꯦ ꯑꯗꯨꯒ ꯆꯠꯁꯤ ꯍꯣꯏ ꯍꯣꯏ ꯃꯣꯔꯥ ꯑꯗꯨꯗ ꯐꯝꯍꯧꯋꯤ ꯂꯩꯃꯍꯜ ꯇꯨꯃꯤꯟꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯀꯅꯥꯅꯣ ꯃꯥꯒ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯤꯕꯖꯥꯠꯅꯣ ꯊꯣꯏꯅꯨ ꯃꯐꯤ ꯑꯃ ꯍꯣꯡꯗꯨꯅ ꯐꯠ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯆꯠꯂꯁꯤ ꯏꯆꯦ ꯍꯩꯃ ꯑꯃꯨꯛ ꯀꯥꯎꯔꯤ ꯇꯧꯔꯤꯁꯦ ꯏꯆꯦ ꯇꯣꯟꯗꯣꯟꯗ ꯄꯤꯗꯧꯕ ꯁꯦꯜꯗꯣ ꯄꯨꯈ꯭ꯔꯒꯦ ꯇꯧꯕꯅꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯐꯠ ꯑꯃꯨꯛ ꯆꯪꯗꯨꯅ ꯁꯦꯜꯗꯨ ꯂꯧꯊꯣꯛꯏ ꯃꯈꯣꯏ ꯑꯅꯤ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯏ ꯃꯁꯤꯗ ꯂꯩꯃꯍꯜꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯩ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯆꯠꯇꯧꯔꯤꯕꯗꯨꯅ ꯏꯃꯥ ꯊꯕꯛꯅꯤ ꯊꯕꯛ ꯍꯥꯏꯕꯨ ꯀꯔꯤ ꯊꯕꯛꯅꯣ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯕꯁꯤꯕꯨ ꯀꯔꯤꯅꯣ ꯆꯪꯉꯣ ꯌꯨꯝꯗ ꯀꯩꯅꯣ ꯏꯃꯥ ꯑꯩꯅ ꯊꯕꯛꯅꯤ ꯍꯥꯏꯁꯦ ꯏꯃꯥꯕꯨ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ ꯍꯦ ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯉꯔꯥꯡꯁꯨ ꯑꯍꯤꯡ ꯅꯄꯥꯝꯗ ꯂꯩꯔꯨꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯜꯂꯛꯂꯒꯅ ꯑꯃꯨꯛ ꯆꯠꯅꯕ ꯅꯈꯣꯡ ꯑꯗꯣ ꯊꯥꯡꯗꯣꯔꯛꯂꯤꯕꯅꯦꯕ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯀꯣꯛ ꯑꯗꯨꯗ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯟꯒꯦ ꯈꯤꯇꯁꯨ ꯋꯥꯈꯜ ꯈꯜꯂꯨ ꯀꯩꯗꯧꯒꯦ ꯅꯪꯕꯨ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯩꯅꯣ ꯃꯤ ꯌꯥꯎꯔꯤꯕꯁꯤ ꯎꯗ꯭ꯔꯣ ꯃꯤ ꯌꯥꯎꯒꯦꯔꯥ ꯌꯥꯎꯔꯣꯏꯔꯥ ꯌꯨꯝꯗ ꯆꯪꯉꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯂꯣꯏꯁꯤꯟꯗꯕꯅꯤ ꯏꯆꯥꯏ ꯆꯥꯏꯔꯒ ꯂꯩꯕꯅꯤ ꯃꯗꯨ ꯂꯣꯏꯁꯤꯜꯂꯨꯁꯨ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯌꯦꯠꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯁ ꯑꯩ ꯌꯥꯝ ꯇꯟꯖꯩꯗ ꯏꯃꯥꯒꯤ ꯇꯧꯅꯤꯡꯉꯥꯏ ꯅꯊꯧꯒ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯇꯨꯃꯤꯟꯅ ꯅꯊꯧ ꯇꯧꯔꯒ ꯂꯩꯌꯣ ꯍꯩ ꯃꯁꯤ ꯑꯩꯒꯤ ꯏꯊꯧꯅꯤꯅꯦ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯅ ꯌꯨꯝꯕꯥꯂꯣꯟ ꯀꯥꯏꯅ ꯆꯠꯂꯛꯄ ꯃꯇꯝꯗ ꯁꯦꯝꯗꯣꯛꯅꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯍꯥꯏꯕꯁꯦ ꯃꯅꯦꯝ ꯑꯃꯒꯤ ꯃꯃꯥ ꯑꯃꯒꯤ ꯃꯊꯧꯅꯤ ꯍꯣ ꯇꯥꯛꯂꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯑꯩꯅ ꯊꯣꯛꯄ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯖꯅꯤ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯏꯅꯣ ꯊꯦꯡꯂꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯑꯁꯣꯝꯗ ꯋꯥ ꯊꯣꯛꯂꯝꯕ ꯇꯥꯔꯦ ꯂꯣꯏꯅ ꯉꯥꯏꯅꯔꯝꯂꯅꯤ ꯆꯠꯂꯁꯤ ꯀꯩꯗꯧꯒꯦ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯊꯥꯡꯉꯤ ꯂꯩꯃꯍꯜꯅ ꯍꯥꯏ ꯎꯁꯤꯠꯇꯕ ꯌꯥꯝꯅ ꯇꯧꯅꯨ ꯌꯨꯝ ꯑꯁꯤ ꯅꯪꯅ ꯄꯥꯟꯕ ꯅꯠꯇꯦꯀꯣ ꯅꯪ ꯃꯁꯤ ꯈꯪꯉꯨ ꯍꯣ ꯇꯥꯅꯤꯡꯗꯦ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤꯅꯣ ꯍꯣ ꯊꯕꯛꯅꯤ ꯆꯠꯂꯤꯁꯦ ꯊꯕꯛ ꯂꯩꯃꯍꯜ ꯉꯥꯡꯗꯨꯅ ꯂꯩꯍꯧꯏ ꯃꯃꯧ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯊꯣꯏꯅꯨꯅ ꯍꯥꯏ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕ ꯍꯅꯨꯕꯤꯅꯤ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯃꯧ ꯑꯁꯤꯕꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯏꯃꯨꯡꯒꯤ ꯆꯥꯛ ꯈꯔ ꯊꯣꯡ ꯑꯗꯒꯤ ꯋꯥꯏ ꯈꯔ ꯁꯤꯠ ꯁꯦꯡ ꯇꯧꯔꯒ ꯂꯩꯒꯗꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯀꯩꯅꯣ ꯍꯣꯏꯅꯦ ꯃꯗꯨ ꯃꯥꯜꯂꯤꯅꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯇꯩ ꯃꯇꯝꯗ ꯉꯥꯡꯕꯅꯤ ꯑꯩ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯤꯗꯨ ꯌꯥꯎꯅ ꯌꯥꯎꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯇꯥꯈꯩ ꯈꯠꯅꯔꯒꯅꯦ ꯃꯁꯝ ꯈꯔ ꯍꯧꯔꯤꯕꯗꯣ ꯁꯤꯠ ꯍꯥꯟꯅ ꯐꯣꯏꯗꯠꯄ ꯍꯣꯏ ꯏꯕꯦꯝꯃ ꯇꯧ ꯑꯗꯨꯝꯅ ꯇꯧ ꯑꯃꯨꯛ ꯍꯟꯅꯅꯦ ꯉꯥꯡꯂꯛꯇꯅꯕ ꯇꯧ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯨꯝꯗ꯭ꯔꯤꯡ ꯆꯠꯈꯤ ꯂꯩꯃꯍꯜ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯂꯩꯔꯝꯕꯗꯒꯤ ꯃꯄꯥꯜꯗ ꯑꯣꯏꯅ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯍꯤꯞꯀꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯊꯣꯛꯂꯛꯏ ꯑꯌꯨꯛꯅꯤ ꯅꯨꯡꯁꯥꯁꯨ ꯊꯣꯛꯄꯗ ꯉꯥꯏꯔꯤ ꯐꯛ ꯑꯗꯨꯕꯨ ꯊꯥꯗꯨꯅ ꯐꯤ ꯑꯃꯒ ꯍꯤꯞꯈ꯭ꯔꯦ ꯃꯍꯥꯛ ꯊꯣꯏꯅꯣ ꯏꯃꯨꯡꯗꯒꯤ ꯁꯨꯝꯖꯤꯠ ꯄꯥꯏꯗꯨꯅ ꯐꯠ ꯊꯣꯛꯂꯛꯏ ꯃꯅꯦꯝꯅ ꯑꯗꯨꯝ ꯍꯤꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯀꯩꯅꯣ ꯏꯃꯥ ꯇꯧꯔꯤꯕꯗꯨꯕꯣ ꯋꯥꯏꯔꯝꯒ ꯑꯝꯇ ꯁꯤꯠꯄꯁꯨ ꯅꯠꯇ꯭ꯔꯤ ꯍꯤꯞꯀꯦ ꯍꯥꯏꯔꯕꯁꯨ ꯐꯃꯨꯡꯗ ꯐꯖꯅ ꯍꯤꯞꯄ ꯌꯥꯗ꯭ꯔꯣ ꯃꯪꯒꯣꯜ ꯑꯁꯤꯗ ꯀꯔꯤꯅꯣ ꯑꯝꯇ ꯍꯧꯒꯠꯄꯤꯌꯨꯁꯦ ꯑꯩꯅꯕꯨꯅꯦ ꯊꯕꯛꯁꯤ ꯈꯔ ꯊꯨꯔꯛꯂꯕꯗꯤ ꯍꯦꯛꯇ ꯌꯦꯜꯂꯛꯂꯕꯅꯤ ꯍꯣꯏ ꯏꯃꯥ ꯑꯝꯇ ꯍꯧꯒꯠꯂꯣ ꯍꯥꯏꯕ ꯍꯩ ꯏꯃꯥ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯉꯥꯏꯍꯥꯛꯇꯤ ꯍꯤꯞꯀꯦ ꯇꯧꯕꯅꯤ ꯀꯣꯟꯅ ꯍꯤꯞꯄꯣ ꯑꯩ ꯋꯥꯏ ꯁꯤꯠꯂꯝꯒꯦ ꯑꯇꯩ ꯖꯒꯥꯗꯨꯗꯤ ꯍꯦꯛ ꯁꯤꯠꯂꯨ ꯏꯃꯥ ꯅꯠꯇꯦ ꯏꯃꯥꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯊꯕꯛꯁꯤ ꯇꯧꯗ꯭ꯔꯒ ꯇꯧꯗꯦ ꯍꯥꯏꯗꯣꯏꯕ ꯇꯧꯒꯦ ꯇꯧꯔꯒꯅ ꯑꯁꯨꯝꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯗꯣꯏꯕ ꯈꯖꯤꯛ ꯍꯦꯛ ꯇꯧꯔꯒꯅꯅꯦ ꯉꯥꯡꯗꯣꯏꯒ ꯈꯣꯠꯇꯣꯏꯒ ꯑꯩꯗꯤꯅꯦ ꯌꯥꯝꯅ ꯉꯥꯡꯅꯒꯨꯝꯁꯤꯀꯣ ꯍꯧꯒꯠꯄꯤꯔꯣ ꯊꯕꯛꯁꯤ ꯐꯠ ꯂꯣꯏꯁꯤꯜꯂꯝꯂꯒ ꯑꯩ ꯏꯄꯥꯝꯅ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅ ꯅꯄꯥꯝꯗ ꯆꯠꯄꯁꯤꯗꯤꯅꯦ ꯅꯠꯇꯦ ꯅꯄꯥꯝꯕꯗꯨꯗ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦꯕ ꯍꯥ ꯅꯣꯡ ꯈꯣꯡꯕ ꯌꯥꯗꯦ ꯍꯦꯛꯇ ꯆꯠꯈꯤ ꯍꯣ ꯏꯃꯥꯅ ꯃꯗꯨ ꯄꯥꯟꯅꯕꯤꯌꯣ ꯍꯥꯏꯗꯤ ꯊꯕꯛ ꯂꯩꯕꯒꯤ ꯑꯩꯗꯤ ꯆꯠꯆꯕꯅꯤ ꯑꯩꯅ ꯍꯥꯏꯗꯤ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ ꯑꯩ ꯋꯥꯏ ꯁꯤꯠꯂꯝꯒꯦ ꯑꯩ ꯊꯦꯡꯈꯤꯅꯦꯕ ꯏꯃꯥꯗꯤ ꯍꯤꯞꯈ꯭ꯔꯦ ꯑꯇꯩ ꯖꯒꯥꯗꯨꯗꯤ ꯍꯦꯛ ꯁꯤꯠꯂꯨ ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯣꯛꯑꯣ ꯁꯤꯠꯂꯣꯏ ꯑꯝꯇ ꯁꯤꯠꯂꯣꯏꯕ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯀꯔꯤꯅꯣ ꯊꯣꯡꯕ ꯌꯥꯕ ꯑꯃ ꯐꯠ ꯁꯠ ꯊꯣꯡꯈ꯭ꯔꯦ ꯃꯄꯥꯝꯗ ꯆꯠꯄ ꯅꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ ꯃꯅꯦꯝꯅ ナリ ꯀꯥꯏꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯀꯝꯗꯧꯕꯅꯣ ꯀꯥꯏꯅꯒ ꯑꯃꯠꯇ ꯍꯦꯛ ꯍꯪꯕ ꯅꯠꯇꯦ ꯍꯤꯞꯂꯤꯕ ꯃꯅꯦꯝꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯆꯥꯛꯇꯤ ꯂꯣꯏꯔꯝꯂꯕꯅꯤ ꯊꯤꯗꯤ ꯊꯤꯔꯝꯗꯕꯅꯤ ꯍꯣꯔꯦꯟ ꯏꯃꯥꯅ ꯆꯥꯅꯤꯡꯂꯀꯥꯟꯗ ꯊꯤꯔꯒ ꯆꯥꯔꯣ ꯑꯩ ꯊꯦꯡꯉꯦ ꯑꯩ ꯆꯠꯂꯦ ꯐꯠ ꯍꯦꯛꯇ ꯆꯠꯈ꯭ꯔꯦ ꯂꯩꯃꯍꯜ ꯁꯥꯎꯅꯤꯡꯅ ꯂꯩꯍꯧꯏ ꯃꯅꯦꯝ ꯑꯁꯤꯅ ꯅꯥꯔꯤ ꯈꯣꯠꯂꯤ ꯍꯥꯏꯔꯤꯕꯁꯦ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅ ꯁꯨꯛꯍꯪ ꯍꯦꯛ ꯍꯪꯗꯦꯕ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯂꯒ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯤꯕꯁꯤ ꯑꯁꯤꯅꯕꯨ ꯏꯃꯨꯡ ꯑꯁꯤ ꯀꯔꯝꯅ ꯑꯐꯕ ꯑꯃ ꯑꯣꯏꯕ ꯉꯝꯗꯧꯔꯤꯕꯅꯣ
madu daurida magi sajat asya semdok tawba magi thokpa amuk hip amuk hogat numit chupaduma leire numit su tasenkre phamung manak aduda thongmai aduma thanduna leimhal phamung de hipli masanu pasu thabak halaktuna mamagi manakta anabadu kamdauri haina hangli leimhal nama ayi anabagi di karisu khalu ibungo nangbo nangi nupise amukta khara ngangu sayu haibani mana dum maning tawduna leire nupina maning yamna tawbase poloida afaba khak oidabani ko hayeng ne imai sa sopai kai banangni matam sana warak hauko hoi baima ai wakaloina tai nangi di madu tani thabak oina pangthok prai isu pangthokti yenge haina nang yengbani ko haujik su yengo ngasai ayuk sangan thonglamlaga mapamna satni na sakibadagi numit tarabasi phauba halaktribasini ma halakpaga ai haige siba kaisu khalun ima de haijari basini ima na haibada nangnya indrabadinya ima na thok launa sap tawramgadawni mama mapagi sap phanglaba masana khak nungai bangamdabani ko oibaima asa loina khangjai hainari ngai tanja sida thoinu su halaktuna mayumda sanglai makoi ki kada sanglaga mapi hongdok na bu hotnai sauthoi su sangsin tun hangi nang bawji phawu kadai salubagi ipam na salui numita khribu sibo nang bu khangdab hongsipo yumda hanjinbagi matam kaino khangni khangdana wayam na nganglakan ima do masangamdaba adugin seba khar tawruriba ima masangamdabagi haiba hoi haiba nang siyawna hayeng langsi langta sasi ima na nang busu uninge hayo yumsidi isau sauna leiba ima sina masangamdana leiba sidana hoi mai kari suek haijaga yumgi ma duna nare haibadidi seba tawbu nang selibani kaino hainibu waduba wakhaldu munna khalagane wadu ngangbi yumgi ima do aibu hek pokliba ima duna naraga aina karamna satloi mafam asida leiba ima sina kana asida leiba ima sina nangina mani kaino nangna seba tawfam thoktro taw thoino kaino da khonjel ge yamna kan khatpirak libaduba aisunya pumnamak asya ngamnabu hotnabada ngamjalaksade nangna khalibu wakhaladubu kari adu yawna nangina sada khenaba thamba ho aina haisi asumani kaino aduga imasidi kaisu kana naba natti mana ne thabai khang tawnindraduna phamung asida nare haiduna hekta kunsinari tawsinari mata tawriba magi matat aina sakchana khangi asumne hek haibaga magi mamaida mapureibana sapu kana thazilai thoino nabana loi kaino tawribadubo karigino aingonda khut thariba nangge huziki waido amukai kone nang natini thugayu haiba aingonda phuba ngamlaba aingonda khut tharaba phai haibasi singnaba amagi maongda asumni hekta hai masida sauthoina hena sauduna amuka su phurami handamukti thoino kapu kapthorakle hairi kanna noina masni insilaga aibu phuriba natro phai haibasi yum masida namara sana khoi anida leijahoba aina chakhini mapum masida ai leiroye ai hayemo yumse thadukuna chakhini haibasi ai hayeng mu ngaijabasu hauji kok chakro yai chalo hayeng chakkani ai chakkani hauji chakro adum hayeng chakkani chakkadauba leirabadudi hauji mong chakro yai asi haiduna magi nupigi makhut paiduna mapalda hekta phat chingthoi chakro chak amuk khanane nang laka hairaga thong adu lon silli thoino hena sauba phawi chakkani hauji moira su ai ipom da chakhini ai namana chamanaraga ai bu yum asigi ta thokpa yengo namana chana khoi ani gi mathakta aina kai doroke habdo yengo ba haiduna mamai leiduna phat chatkre lei mahalna ibungo hai madu makti nang su hen malinya khara du ngang seiraga loire ma nekda ngangning mangang bayam magi mama buna mama oina khan aduga igi ma buna mama ne haina khan bangamda amukta kausilu soni nang kausiloima magi thokpa ma chakhrasani pathokpani magi bungo nangse thoino sauna lambi tu da satli sauna mahak loirabani adumna dum satlambaduda miga satre wapal mayam ama pareng hauribadu nungsitnaga silakpaga hekta leng chatpa haurai wa amaga taknabagi makhulsu kaya ama tarai madu tarubada magi haksangda swai lauba hek phaurai hairiba mafam asi laifam tinpham yamna kanba mafamni haibasu mahakna hana takrabani tasengna mahaki ba mapaurakle saurini haiduna mayumdagiri thoklakrabani
ꯄꯥꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯃꯍꯥꯛ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯁ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯔꯤꯕꯁꯤꯕꯣ? ꯀꯤꯕꯅ ꯈꯣꯡꯒ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯁꯤꯕꯨ ꯑꯩꯕꯨ ꯋꯥꯄꯜ ꯃꯔꯨꯝ ꯑꯁꯤꯗ ꯀꯔꯤꯅꯣꯃꯁꯨ ꯂꯩꯕꯒꯨꯝ ꯇꯧꯔꯤꯌꯦ꯫ ꯄꯥꯈꯠꯄꯅ ꯑꯩꯗꯤ ꯍꯣꯏꯗ ꯑꯩ ꯀꯤꯕ ꯌꯥꯗꯦ꯫ ꯑꯩ ꯏꯄꯥꯝꯗ ꯆꯠꯇꯣꯔꯤꯕꯅꯤ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯑꯩꯅ ꯊꯤꯛ ꯇꯧꯗꯣꯔꯤꯕꯅꯤ꯫ ꯀꯤꯅ ꯀꯤꯅ ꯃꯐꯝ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯃꯔꯦꯡꯖꯨꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯄꯥꯏ ꯄꯥꯏꯔꯛꯏ꯫ ꯊꯣꯏꯅꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ꯫ "ꯑꯣ ꯏꯃꯥ!" ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯏ꯫ ꯄꯤꯁꯛꯅ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯕꯣꯏ꯫ "ꯀꯩꯅꯣ ꯏꯅꯦ? ꯀꯩ ꯃꯑꯣꯡꯅꯣ ꯍꯥꯏꯕ? ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯇꯧꯕ ꯀꯅꯥꯅ ꯍꯧꯅꯕꯒꯦ?" ꯅꯣꯛꯇꯨꯅ "ꯅꯪꯕꯨ ꯈꯪꯉꯤꯔꯅꯦ? ꯅꯪ ꯅꯊꯟꯇ ꯁꯤꯗ ꯆꯠꯄꯗꯨꯗ ꯏꯅꯦꯅ ꯅꯪꯕꯨ ꯈꯥꯝꯕꯅꯤꯗ꯫ ꯅꯠꯇꯦ, ꯑꯊꯦꯡꯕ ꯑꯃꯝꯕꯁꯤꯗ ꯅꯪꯕꯨ ꯅꯊꯟꯇ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ?" "ꯏꯅꯦ, ꯑꯩ ꯏꯄꯥꯝꯗ ꯆꯠꯂꯤꯕꯅꯤ꯫ ꯏꯄꯥꯝꯗ ꯂꯩꯔꯨꯔꯒꯦ ꯍꯥꯏꯅ ꯆꯠꯂꯤꯕꯅꯤ꯫ ꯏꯅꯦ, ꯁ꯭ꯋꯥꯏꯗ ꯂꯩꯕꯁꯦ ꯃꯇꯥꯡ ꯆꯥꯗꯦ꯫ ꯁꯤꯒꯤ ꯋꯥꯄꯜ ꯃꯔꯛꯁꯦ ꯍꯩꯅꯕꯤ ꯃꯐꯝꯅꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯩ꯫ ꯏꯅꯦꯅ ꯀꯗꯣꯝꯗꯅꯣ?" "ꯏꯅꯦꯗꯤꯅꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯍꯪꯆꯤꯠ ꯂꯥꯡꯒꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯄꯅꯤꯗ." "ꯀꯩꯅꯣꯗ, ꯑꯊꯦꯡ ꯑꯃꯝꯁꯤꯗꯕꯨ ꯂꯝꯖꯥꯎ ꯁꯣꯔꯣꯛꯁꯤꯗ ꯍꯪꯆꯤꯠ ꯂꯥꯡꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯃꯤ ꯑꯃꯗ ꯆꯠꯅꯕꯁꯨ ꯅꯠꯇꯦ꯫ ꯀꯤꯕꯨ ꯀꯤꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ." "ꯀꯅꯥꯕꯨ ꯀꯤꯖꯔꯨꯅꯦꯒꯤ ꯏꯕꯦꯝꯃ? ꯏꯅꯦꯗꯤꯅꯦ ꯀꯅꯥꯝꯇꯕꯨ ꯍꯦꯛ ꯀꯤꯗꯦ꯫ ꯑꯗꯨꯅꯕꯨ ꯊꯣꯛꯂꯛꯏꯕꯁꯤꯅꯤ." "ꯐꯔꯦꯅꯦ, ꯑꯩꯗꯤ ꯏꯄꯥꯝ ꯌꯧꯗꯣꯔꯤꯕꯅꯤ꯫ ꯐꯅꯁꯨ ꯊꯦꯡꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ." "ꯅꯠꯇꯦ, ꯅꯪꯕꯨ ꯅꯊꯟꯇ ꯀꯤꯗꯕ꯭ꯔꯥ ꯀꯔꯤꯅꯣ?" "ꯀꯤꯕꯗꯤ ꯀꯔꯤꯒꯤ ꯀꯤꯗꯅꯤ? ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯦ, ꯑꯩ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤ꯫ ꯏꯅꯦꯝꯒ ꯏꯄꯨꯔꯣꯏꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯈ꯭ꯔꯦ꯫ ꯑꯩꯕꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯇꯥꯟꯊꯣꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯅꯦ, ꯑꯩ ꯆꯠꯂꯤ꯫ ꯏꯅꯦꯁꯨ ꯂꯩꯍꯧ." ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯇꯨꯅ ꯃꯈꯣꯡ ꯁꯠ ꯊꯥꯡꯏ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯄꯤꯁꯛ ꯑꯗꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯋꯥ ꯂꯥꯎꯈꯤ꯫ ꯑꯗꯨꯁꯨ ꯋꯥꯄꯜ ꯃꯔꯛ ꯑꯁꯤꯗ꯫ ꯃꯍꯥꯛꯁꯨ ꯌꯥꯎꯅ ꯃꯇꯧ ꯀꯔꯝꯅ ꯄꯤꯁꯛꯅ ꯁꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥ ꯈꯟꯅꯕ ꯌꯥꯎꯈꯤ꯫ ꯄꯤꯁꯛꯀꯤ ꯃꯆꯥ ꯃꯃꯧꯒ ꯊꯑꯣꯏꯅ ꯎꯅꯗꯨꯅ ꯄꯤꯁꯛꯅ ꯀꯔꯝꯅ ꯁꯤꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯁꯦꯡꯕ ꯂꯪꯂꯥ ꯂꯪꯖꯤꯜ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯄꯤꯁꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯏ꯫ ꯃꯁꯤ ꯈꯜꯂꯨꯕꯗ ꯍꯧꯖꯤꯛꯇ ꯃꯍꯥꯛꯀ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯈꯤꯕ ꯄꯤꯁꯛ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯊꯣꯏꯅꯨ ꯀꯤꯕꯅ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ꯫ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ꯫ ꯃꯈꯣꯡ ꯊꯥꯡꯕ ꯃꯍꯥꯛ ꯉꯝꯗ꯭ꯔꯦ꯫ ꯃꯆꯤꯜ ꯑꯗꯨꯗ ꯁꯣꯜꯂꯤ꯫ "ꯏꯅꯦ ꯄꯤꯁꯛ, ꯏꯅꯦ ꯄꯤꯁꯛ, ꯏꯅꯦ ꯄꯤꯁꯛ ꯁꯤꯈ꯭ꯔꯦꯀꯣ? ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯈꯤꯕꯗꯨꯅ ꯏꯅꯦ ꯄꯤꯁꯛꯀꯤ ꯊꯋꯥꯏ?" ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯏ꯫ ꯂꯩꯕ ꯎꯗꯦ꯫ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯏ꯫ ꯃꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯅꯦ ꯁꯤꯗ ꯂꯩꯌꯦ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯏꯅꯦꯕꯨ ꯃꯨꯛ ꯊꯤꯔꯤꯕꯣ? ꯋꯥꯔꯤ ꯁꯥꯈꯤꯁꯦ ꯍꯥꯏꯕ꯭ꯔꯣ? ꯏꯅꯦꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤꯅꯦ, ꯃꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤꯅ ꯃꯄꯥꯝꯗ ꯍꯟꯗꯨꯅ ꯈꯛ ꯂꯩꯒꯦꯅ ꯈꯟꯒꯅꯨꯀꯣ꯫ ꯍꯜꯂꯛꯄꯤ ꯍꯥꯏꯕꯁꯦ ꯃꯤꯅ ꯐꯖꯅ ꯉꯥꯡꯅꯗꯕꯅꯤ꯫ ꯃꯇꯥꯡꯅ ꯃꯇꯝꯅ ꯍꯟꯕ ꯍꯥꯏꯕꯗꯨꯅ ꯋꯥꯐꯝ ꯑꯃꯅꯤ꯫ ꯅꯪꯒꯤꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦ꯫ ꯅꯪꯅ ꯅꯕꯨꯛꯇꯨ ꯐꯠꯇꯕꯒꯤꯅꯤ꯫ ꯅꯪꯅꯕꯨ ꯅꯕꯨꯛꯇꯨ ꯐꯔꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯕ ꯃꯐꯝ ꯅꯠꯇꯦ꯫ ꯏꯅꯦꯕꯨ ꯅꯪꯕꯨ ꯅꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯨ ꯍꯥꯏꯔꯤꯕ꯭ꯔꯣ?" "ꯍꯥ, ꯌꯥꯔꯅꯤ ꯏꯅꯦ꯫ ꯅꯪ ꯑꯗꯨꯝ ꯂꯩꯍꯧꯔꯣ꯫ ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ꯫ ꯏꯅꯦ, ꯏꯟꯅꯔꯛꯀꯅꯨꯀꯣ꯫ ꯑꯩ ꯌꯥꯝꯅ ꯀꯤꯖꯩ꯫ ꯑꯩ ꯏꯄꯥꯝꯗꯒ ꯍꯜꯂꯔꯣꯏꯗ꯫ ꯑꯩ ꯑꯗꯨꯝ ꯌꯨꯝꯗ ꯆꯠꯈ꯭ꯔꯒꯦ꯫ ꯏꯅꯦ, ꯑꯩꯗꯤ ꯏꯅꯦꯗ ꯀꯩꯁꯨ ꯂꯥꯟꯈꯤꯗꯕꯅꯤꯀꯣ꯫ ꯑꯩꯇꯗꯤ ꯍꯥꯠꯀꯦ ꯈꯟꯕꯤꯅꯨ꯫ ꯑꯁ, ꯑꯩ ꯄꯨꯛꯆꯦꯜꯒ ꯐꯖꯔꯒꯦ꯫ ꯑꯩ ꯈꯣꯡꯒꯨꯜ ꯇꯥꯅ ꯑꯩ ꯌꯨꯝꯗ ꯂꯩꯖꯧꯔꯒꯦ꯫ ꯑꯩ ꯁꯤꯕꯒꯗꯤ ꯉꯝꯂꯣꯏꯕ." ꯍꯥꯏꯗꯨꯅ ꯃꯈꯣꯡꯗꯨ ꯀꯟꯅ ꯊꯥꯡꯗꯨꯅ ꯍꯦꯛꯇ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯊ꯭ꯋꯥꯏꯇ ꯍꯤꯡꯂꯕꯗꯤ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯌꯨꯝꯗꯨ ꯌꯧꯔꯗꯨꯅ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯀꯧꯊꯣꯛꯏ꯫ ꯑꯀꯤꯕꯗꯨꯃꯛ ꯃꯁꯥꯗꯨꯗ ꯐꯥꯎꯔꯤ꯫ ꯆꯥꯎꯊꯣꯏꯗꯤ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯅ ꯇꯥꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯗꯨꯗ ꯂꯩꯃꯍꯜꯅ ꯑꯣꯏꯅ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯊꯣꯏꯅꯨꯅ ꯏꯃꯨꯡꯗ ꯐꯠ ꯆꯪꯁꯤꯜꯂꯒ ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯒ ꯃꯅꯦꯝꯕꯨ ꯌꯦꯡꯗꯨꯅ, "ꯏꯃꯥ, ꯅꯃꯧ ꯂꯥꯟꯖꯔꯦ꯫ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯃꯧ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯅ ꯌꯥꯗꯅ ꯁꯠ ꯆꯠꯂꯔꯣꯏ꯫ ꯌꯨꯝꯕꯥꯜꯂꯣꯟꯒ ꯑꯃꯠꯇ ꯍꯦꯛ ꯀꯥꯏꯖꯔꯔꯣꯏ꯫ ꯅꯃꯧ ꯋꯥꯈꯜ ꯇꯥꯖꯔꯦ꯫ ꯅꯃꯧ ꯊꯋꯥꯏ ꯊꯥꯕꯗꯤ ꯁꯨꯛꯉꯝ ꯉꯝꯂꯣꯏ꯫ ꯏꯃꯥ, ꯉꯥꯛꯄꯤꯔꯨꯀꯣ ꯅꯃꯧꯕꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯐꯠ ꯆꯪꯈ꯭ꯔꯦ꯫ ꯂꯩꯃꯍꯜ ꯃꯃꯧ ꯅꯨꯄꯤꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯣꯏꯅꯨꯅ, "ꯑꯩꯅ ꯊꯣꯡ ꯍꯥꯡꯗꯣꯛꯑꯣꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣ? ꯇꯨꯝꯕꯁꯨ ꯅꯠꯇꯦ꯫ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣ? ꯃꯐꯝ ꯑꯁꯤꯗ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯣꯏꯗꯥꯏꯅꯦ? ꯀꯔꯤꯒꯤꯅꯣ ꯃꯥꯂꯩꯗꯤ?" "ꯑꯗꯨꯗꯤ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ ꯑꯩꯗꯤ ꯏꯄꯥꯝꯗ ꯍꯜꯂꯒ ꯂꯩꯕ ꯁꯨꯛꯉꯝ ꯍꯦꯛ ꯉꯝꯃꯣꯏ꯫ ꯉꯁꯤꯗꯒꯤ ꯑꯩ ꯋꯥꯈꯜ ꯇꯥꯔꯗꯕꯅꯤ꯫ ꯈꯪꯉꯕ? ꯋꯥꯈꯜ ꯇꯥꯔꯕꯅꯤ ꯑꯩ."
ꯀꯔꯤ? ꯂꯝꯕꯤꯗ ꯏꯅꯦ ꯄꯤꯁꯛ ꯊꯦꯡꯅꯩ꯫ ꯃꯥꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕ, ꯋꯥꯈꯜꯁꯤ ꯃꯨꯟꯅ ꯈꯜꯂꯒ ꯑꯩ ꯑꯗꯨꯝ ꯍꯟꯖꯔꯛꯂꯕꯅꯤ꯫ ꯁꯤꯗꯩꯗꯤ ꯏꯅꯦꯝꯅ ꯌꯥꯗꯕ, ꯏꯄꯨꯔꯣꯏꯕꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯍꯦꯛ ꯑꯩ ꯇꯧꯖꯔꯔꯣꯏꯗꯕꯅꯤ꯫ ꯑꯩꯁꯨ ꯇꯨꯝꯂꯒꯦ, ꯄꯨꯡꯕꯨ ꯑꯥ ꯌꯧꯔꯝꯂꯅꯤ꯫ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ ꯊꯣꯏꯅꯨ ꯋꯥꯈꯜ ꯈꯪꯇꯥ ꯍꯦꯛ ꯇꯥꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯇꯧꯗꯨꯅ ꯑꯣꯏꯅ ꯂꯩꯈꯤꯔꯝꯃꯤ꯫